Kumja lising amaga chatruk humputaruk tagi lising amaga chatruk marifutara taret fauba lamdam masida pankhiba ningthau maidingu paikhomba gi matamda iramba chaitharol kumbabada yauduna laklaba Aimol Furuppu asibu kanagumba Miwoi Kharana lamdam asigi Yelhoumi Natte haina Lanna Sandokliba asi Khudakta Leppiyu haina Aimol Custom and Culture Development Organization gi Chairman Bongte Athoi Aimol na appeal tawrakle Hiramasiga mari lainana lup asiga office ta pangthokpa pawmi singa unaba amada Athoi Aimol na makhata na hai KKL koba lup amagi executive member L Muhindro koba Miwoi amana media da Furuppu asibu kumja lising ama chatrek yang kaitareta Barmahana Manipurda lan tarakpada Barmagi ningthaugi mateng pangba lakhiba kuki kanglupta yauba Furuppu ama oina fongdorakpa asi yamna laibak thibani haiki Chaitharol kumbaba hairiba lairik asi Aimol singnasu lamdam asida pankhiba ningthau singna magi matamda tawkhiba yamna maru oiba thabak thauram sing iduna thamlamba lamdam asigi puwari takpa yamna maru oiba lairik amani haina thajaba thamduna lakli lairik asida kumja lising ama chatruk humputaruk tagi lising amaga chatruk marifutara taret fauba lamdam asida pankhiba maidingu paikhomba amadi kumja lising ama chatret subna mapandagi lising ama chatret nifunipan fauba lamdam asida pankhiba maidingu gariba niwas anigi matamda Aimol singi maramda tongan ba wafam kaya iduna yauri wafam singa sina Furuppu asi ningsingba thoktraba matamdagi hoduna lamdam asida leirakle haiba takli KKL ge sigumba aranba wafam asina maram oiraga Aimol Furuppu ki Miwoi singna tampak lamphawduna thabak chatpada akiba pokhale maram asina L Muhindro na athuba matamda Aimol singi matangda fongdokhiba wafam asi sengdokpiyu amadi tongan ba research person sing amadi intellectual person singna masa-masagi apamba fongdokpa amadi lairik ibada Aimol Furuppu asibu miyamna lana ugadaba wafam sing makhatana yahonbiganu hairaduna May 3 dagi state asida thokliba kanglup anigi lan ani asisu state amadi center lengakna athuba matamda waroshin purakpiyu hainasu lengaki pukning chingsilakhi Chaitharol kumbaba hairiba lairik asi Manipur gi asengba puwari asengba history di masida Manipur gi thawai si masida loina laire haibna khoi Aimol singna yenge ba matamda masi paru ba matamda Aimol khoi gi pukningda thamoida chauthokchaba pokchaba Ningthausinga thambiramba asigumba puwari si da aikoi Aimol sing asi 1666 to 1697 maidingu paikhomba palingai gi page number 23 da takhen thada Aimol sing asi enkhiba bu takhen lan ka e haina khangnai ye haina mayuk shen piramli ani shubada 1748 की पेज 39 दा तखेला करतुना हौरंबु मरीगा आइमोल तरुका फाखिए हायदुना बामोन हंजबगा नहारु लापा अनि मना सिंगुना तखेना बा सए हायना मजिक सिंना पल्ली लाइक थीगदी इखोइगी इकाइकुम नजरीबा El Munindro na local TV channel di special talk amada Aimol sing na 1757 da Burma kuning thau ungjajana Manipur da landarak pamatamda Irabati turen mapan da taaba Aimol sing na mating pangduna Manipur da landarak hi haina mayik sing na pandiyam aduga makoisi all kuki group ni makoisi indigenous natte haina mahakna episode adida majik sena pandai hangjani ni badi 1757 da matau karamna Aimol sing na mating pangaga brahmagini tho yunya jaside kon mating pang lam sa amgerori banu asini maramdi 1666 to 1697 Medinu paikhom mana palingai da Aimol si Manipur da lairami hai bisigi majik laraba khudam chandang de khoi bi Chaitharol kumbaba sida majik sengna piri Aimol khoi bi masing yam jada purup ni matu suan purup ni khoi bi Chaitharol kumbaba sibu khoi na asengba
Manipur की पुवारी पुजानी है ना एक कोई एमोल सिंह ना लाउरी बसी मासी की कंट्रडिक्शन सिना एक कोई चमंग ना पाम को हल्ले सिना मारम वरगा एमोल याती बु सिंह आम जदा बसिंग सिबु नुंशी भी दोना एक कोई की इकाई खमने जारी बा एल मुनिंद्रो सोशल एक्टिविस्ट वाइस प्रेसिडेंट KKL महात्मा एमोल सिंह बु Aimol Singh na chathok chaksin da hoi akiba fauna li bising si pokna na ba press print amadi electronic ki media mi khuthang da appeal ta yari yare ga din si bi duna athuba matam da sendok pira u haina thamjari